Loubukta Sajillibasing Jun Kulumdoi Faobada Louphamda Hanjinhannaba Leingakna Mari Leinabasingda Khangankhre Masang Oiba Waphamsing Louphamsing Bulau Singu Baga Mari Leinadaba Hiramsingda Mari Leinaba Authority gi Ayaba Yauduna Sizinaba Yaroi Authority gi Ayaba Yauduna Louphamda Yumkai Sajilamba The Manipur Conservation of Paddyland and Wetland Act 2014 gi Makhada Sairak Phangane Louphamsing bu ayaba yauduna atopa hiramda sizinarambasing tha asigi kulumdoi phaubugi manungda masa masana semdokadabane lambi da lam khopsilambasing asisu tha asigi kulumdoi phaubugi manungda masa masana handokadabane mari leinaba authority gi ayaba amata yauduna labuksingda semgat sagatuna leisilibasing asi tha asigi kulumdoi phaubugi manungda laukthoktuna maphamsing adu Louphamda amuk hanjilhangadabani haina Imphal West ki Deputy Commissioner TH Kiran Kumar na khangalakle DC na thokiba order asina makata na hai district asigi manungda leiriba Loupham kaya marum mari leinaba authority dagi ayaba yaudana amade kanglon sumdana yumkai sajinbana singba lau singuga mari leinadaba tongan ba thabak thoram singda sizinare haibagi wakat kaya marum lakle hairibo wapham asi di Manipur Conservation of Paddyland and Wetland Act 2014 gi wang madane masida sunatana miyoi kaya na Turel Khongnong National Highway amade State Highway Singi Nagyatalam Khopsinduna Yumkai Dukan Community Hall Crematorium na chingba structure kaya marum sajile haibagi wakatsu laide masina drain sing phulhanba lambi chilhanbagi achoba maram ama oire maram asina di Manipur Conservation of Paddyland and Wetland Act 2014 gi section 11 amade di Manipur Public Premises Eviction of Unauthorized Occupied Act 1978 ki makhada mapham sing asibu khopsinduna laidiba sing asi takthongnaba amasung labuk oina laigadaba maphamsing asi adumak Loupham oina thamnabagi phirep asi laukhibane maram asina district asida lariba National Highway State Highway Inter-district road amadi atai lambi sing turel khonghung na chingba sing asida lam khopsinduna sagaliba sing asi tha asigi kulumdoi phaubugi manungda masa na lauthokadabane masida sunatana labuk singbu mari leinaba authority gi ayaba mata yaudana lausing ubaga mari leinadaba tongan ba hiram singda sizinariba sing asisu tha asigi kulumdogi nungthil pung 3 phaubugi manungda masa na laukthoktuna mahusagi phibamda hanjilhangadabane karigumba hariba wapham sing asi thabak to onthokdaba tarabade logi matungina matik chaba action sing lokhutkane loinana sajilamliba sing adu Leingakna takthokpada changba senphamsu lam khopsilamba sing aduna puthokadabani haina susero lasina makha tare moijingda drug factory thugaiduna brown sugar kg chaniga kunithoi gram marifuga manga fare slam lining chatpasingi imam mayam amana chief minister nongthongbam biren masamakta war on drugs saugatli amasung pangal singna mayai ka drug lalonam batargade makhoige janasa namaz tawroi haina laukthokiba tha fadringaida Thobal district ki manungsana leiba moijing mina bazar da Thobal district police ki kangbu amana brown sugar sungpham factory ama thugaiduna brown sugar kg chaniga kunithoi gram marifuga manga phagatkhre Police dagi fangba paun hai thogdok thokpa madu dagi brown sugar sungbada sizinaba potlam kaya marumga loinana nupi amasu fare adumaku brown sugar sungbada mapungoiba thogdang lauba nupi asigi macha nupadi nan thokre mahak fanaba police na angamba thakta hotnare fagalaba polam sing adu Thobal Police District Headquarter da paumi singi mamangda puthoktuna Thobal District ke Senior SP Yogesh Chandra Haubijam na hai ngarang ayuk pung 8 lom tabada yamna thajaba yaba pawgi lekhun ama phangbadage SP Thobal gi mijang makhada district police ki additional SP operation okram wangkhombana lusingduna CDO unit Thobal gi OC inspector N Sadanand Singh nupi police sing yauba joint team amana Thobal district ki moijing mina bazar da leiba Thobal mayum Ahmadi bibi chahi nifuganipan mapuroi bagi meng TH Kadimur Allies Kadim gi yumda thiba humbagi thabak chathakhe harau kumai sintha leptuna saruk yabiyo Great June Uprising Unity Day 2022 gi numit asida harau kumai lepiyo sintha leptuna saruk yabiyo loinana June 19 gi thoram da laibak miyamna blood donation tawbiyo haina observation committee na thadorokpa cherola mana haire maset tabagi wakhalon amata mai pak loi amuko Furup kaya na punna khundaminariba lamdam asida masagi furup khaki oiba wakhalonda machet tana ba hotnariba sing amata mai pagal loi haina All Manipur United Clubs Organization amuko gi president Fairoizam Nando Luwang na phongdokre oil palm thabada mangjaba mata laite aranbo waphamda miyamna thajaroise chief minister oil palm thabana lamdam sigi laibak lehaw amade umang mangkhigani haibagi mipainingai amata laite mayamna aranbo waphamsingda thajaroisi haina Manipur gi chief minister nongthongmam biren na phongdokre
Agricultural Department na CSS of National Mission on Edible Oils and Oil Palm NMEOOP gi makhada chingmairong da laiba classic grande da pangthokiba nongmagi oiba national workshop on promotion of oil palm gi thoramda Chief Minister N Biren hai lamdam asigi miyamna oil palm tharakpa matamda hanagi leijariba leibak leihau amade umang sing mangsilakani haibagi akiba kaya pokna de asigumba aranba wafam sing asi thajafam thokte scientific oiba mawongda leibak sige scientist kaya na nainavada oil palm thabana leibak leihau mangande haibasi phongdok lavane miyam da phawriba kibasing asi koknabagi damak ngasigi thoramasi pangthokpane oil palm thariba mafamsing da atopa mahi marong haibade ki hom coffee na chingba singsu sab manana thaminaba yai atopa lamsing da oil palm thana makhal kaya gi mahi marong thaduna puthokpasu aikhoi khudingmakna thengnariba ngakta ne July amadagi single use plastic sizinaba thinglagani haidabasu Manipur da disem saba udre Laibak asigi mafam sinba thungna lakliba July amadagi hauduna amukta da sizinagadaba plastic single use plastic makhal sing sizinaba pumthing thingadawriba siga iroinana Manipur dasu single use plastic sing sizinaba thingnaba Manipur plastic policy semduna chanahananaba cabinet mifamna warep laukhrabasu thabakta onthoknabagi thaurang khumang chawsinba ngamdana leiri haire Pau asina hai haukiba me taragani panda pangthokiba cabinet mifamna Manipur plastic policy 2022 state sin bathungna chanahananaba loinana single use plastic makhal sing ase sizinaba thingnabagi warep laukibane Manipur plastic policy gi makhada tongan bakanglon sing semlaga Madubu thawaidaba miyoi sing chahi manga fawba jail da thamba amasung lupa lakh ama fine thian bagi wafam phawba cabinet na warep laukibane court ta minam lubagi Churachandpur district police ki SP na CJM gi court ta lale haijakhre Churachandpur police na FIR panduna duty magistrate ki mamang da puthokna ba khangalakuna ngairuraba matung court ta khangalamba tawdana fakiba miyoi aduge FIR cancel tawramba amade thadok lambagi damak district asige SP na Chief Judicial Magistrate Churachandpur da lale haijakhre Pau asina hai chahi asigi me kungamapan da Churachandpur police station ge osina complainant waiduna All Gelmol khuldagi chahi taragamapan lom suraba paumin thang hawkip koba miyoi ama su moto case lokotuna fakhe loinana police station asigi osi ingo chana khuyek piduna FIR number 88 clause 5 2022 CCPPSU lokhotke miyoi asina Manipur ge Chief Minister N Biren bu hatse Let's kill Manipur Chief Minister Biren secretly haiba message ama Dr. Magti hauke supporter koba WhatsApp group ama da thagalakhe masigi matungina hairiba comment asi social media singdasu viral oiraktuna communal oiba thogdok sing thoglakpa yai loinana Chief Minister gi ama Leingakna functionary singda sogalakpa yai haibagi maralda mahakpu su moto case ama lakotuna section 124 500 504 505 close to 507 amadi 120 B gi makhada maral sikhe Police ki maikaidagi me kunmapanda miyoi asi makhata na numit mangani gi police custody remand launanabagi prayer so duty magistrate ki court ta khangalakhe numit asida matam sangna miyoi asi puthorokpa duty magistrate Churachandpur na ngaikhe adubu accuse asi sungyau yawrokhidabane duty magistrate na hairiba miyoi asibu logi chana kanglon amata yaudana police na thadokre haibase me kuntra gi local newspaper singda Churachandpur gi SP na miyoi amata faba madi FIR register tawkiba leite haina sengdorokpadage khanglakhibane masina maram oraga tha asigi amada Chief Judicial Magistrate Churachandpur na district police ta thogdok asiga mari leinana chathakiba thabak singi matangda chapchaba ama khangalangna ba phongdokhe hiram asiga mari leinana court asida Churachandpur gi OC bu mari leinabase sangsing loina raktuna tha asige tarukta lakna ba khangankhe direction asigi matungina OC na court laktuna FIR asi mahakna register tawkhe Makata na thokriba thogdok sing adusu mahake mathak thongba officer ge yathang matungina pangthokiba ngaktani haina thamki haire makata na court na thogdok asigi matangda samamnaba leibadagi Churachandpur gi SP su court asida tha asigi nipanda laknaba direction pikhe miyoi amabu police na faba madi CRPC gi makada lakhotpam thokpa sing lakhotpada court na khud thingjinba leite adumoinamak district police na piriba manadaba statement sing amadi duty magistrate ta miyoi ase numit mangani remand lauthanaba remand prayer pisilamlaba matung nongalaga district police na miyoi ase faba madi FIR panba leite haiba singge matangda sengdoknaba khanganbani hainasu court ki maikaidagi phongdorokhe makhata na tha asigi nipanda Chief Judicial Magistrate Churachandpur da district asigi SP laktuna thogdok asigi matangda sathakiba thabak sing adu lale haina haijakhe Premjit Misigi JSC semkhre mihatpa puthoktrabadi khongjang changsilakadawre
Thobal district ki papal mayai lekai dagi warepam Premjit chahi kulumdoi apokpogi ming Abhiram misigi matangda JSC against the brutal killing of warepam Premjit Singh kauba JSC ama semkhre misi asida Leinabasing phaganaba JSC gi maikai dagi ngasi phauba Leingakta matam thakibaga loinana masibu thabak oina pangthoktrabadi akan bakhongjang changsilagani haire Premjit misibu yaningdaba phongdoktuna ngarang nungthil papal gi masing yamlaba miyamna National Highway 102 Imphal More lambi gi Papal lamkhai lambi pung khara thingkhe JSC gi convener N Tiken Hai Premjit misiga mari lenina Chief Minister amasung local MLA Paunam Brozenda JSC gi maike duge waka cherol pisin duna misi asige asengba langla langjel puthokna bataksin khrei Leinabasing logi matungina matik saba sairak pidri phawba asi bhaksang lawroi miyoi bagi minungsi yangbiduna laikhidraba Premjit ki loina bi amasung tha nipan khakta ngai riba machanupa amasung imung manunggi khanbiraga lainga ki maike duge Matik saba compensation PBU JSC gi demand sing ngasi June 15 fawbugi manungda thabak oina pangthoktrabade mathangi numit June 13 tagi CSO Maira Paibi amasung laikai gi misinga khusamnaduna makhal makha kaya gi khongjang changsinigani haina NTK na phongdokhe panba yai Premjit ki asi baksang adu ningthauka ba numit ki ayukta Kakching Police Station gi manung chanba Imphal More lambi ge sora Lauksi Pat mapadagi phangkhibane Police na de Premjit gari na thomlambadagi laikhidaba oiramba yabagi chingnaba lai haina phongdokhibane tha asigi taraga taret fawbo awang nongpok lamdamda akanba nong taraba yai laibak asigi awang nongpok thangba sarukta lairiba lamdam singda tha asigi taraga taret fawba akanba nong suraba yai haina Indian Meteorological Department IMD na phongdorokle aroibada tabiriba pumnamakpu thagatjare